Ngasigi oiba tongan-tonganba collection khara miyam de khudol tamjage Manipur da president rule sangdoanbada Lok Sabha na ayaba pikre August ki Ahanba Chayol da lei-ngak semgani haiki baseng oithokadoribra tha asigi kunga mathoidagi chatharagliba parliament ki nungzumi phangi mangoinana BJP ki national president chu oiriba union minister JP Nadda na chair lawduna political party nifugi mihut yankai ga marina saruk yaduna mifam asigi mangoinana pangthokiba all party meeting da JP Nadda na Manipur da chana halagliba president rules ki lei-ngak atoppa tha taruk amaga sangdo hananaba union lei-ngak na resolution ama parliament ta pukhalagani haibagi matungina ngasi union lei-ngak ki mikaidagi Manipur da salairakliba PR gi matam atoppa tha taruk amaga sangdo hananaba wafam pukhalakpada Lok Sabha na ayaba pikre wafam asi ngasi union lei-ngak ki mikaidagi pukhalaktringagi mamangda ngarang Rajya Sabha gi deputy chairperson chu mahaki sabada Manipur president rule sangdo hanabagi matangda pukhalakpa wafam khananaba pung ani gi matam piragani haina phongdokpa laikhrabani pung ani gi matam asi Rajya Sabha gi business advisory committee gi mipam pangthoklaba matungda lepani haina su phongdokibani Manipur da salairakliba president rules ki lei-ngak asigi leibakna atopa tha taruk amaga su sangdohanbagi phibam lakpaga iroinna chaliba tha asigi manungda NDA gi partner ni haizaba Manipur da leiba national party amagi MLA amana miyam tinba tharum amada amasong political party khadagi alliance ni haiba amagi lutingba amana Babupura gi mafam amada pangthokiba pawgi mifamda mathang tha August ki Ahanba Chayolda state asida miyam gi lei-ngak ama soidana leiragani haina phongdokibaseng adu oithokadra amasung makogi maning thunggadra haibagi wahang hangnarakli February 13 2025 tagi chana halagliba president rules ki lei-ngak ase tha taruk khaktamak leirabasu natraga atopa tha taruk amaga sangdo alabasu Manipur da miyam gi mute singna makogi lei-ngak ama semba yade haiba wafam di mari leinaba constitution gi provision singnasu pide amasung thingde ahanba tha taruk ki oina PR lei-ngak leiringai dasu majority command tawgadaba party natraga chungsinaba party singi kangbuna lei-ngak semjagi haiduna governor da stake claim tawa yai aduga PR gi lei-ngak ase tha taruk amaga sangdo alabasu mute singi lei-ngak lingba yaroi haibadi leite lei-ngak semnanaba stake claim aduma tawa yai adubu state asida miyam gi lei-ngak ama amuk nahaunana lehlaknaba sembagi ayaba pibagi thabakti political party singna tawgadabani aduga thabak ase political party singi luchingba singna mangzil thana chathagadabani adubu lei-ngak semlagani amasong semalaklagani haina Manipur da leiba national party kharagi MLA singna yamna toina haibada natana akaknaba matam phawba makhoigi machindagi phongdolaklabasu ngasi Lok Sabha na mathang thagi 13 da loiragadaba Manipur gi president rules ki ahanba tha taruk ki matam asidagi hindoktuna atopa tha taruk amaga sangdoanbada ayaba pikhiba asinadi mathang thagi Ahanba Chayolda lei-ngak soidana semlagani haikibaseng maning thunggadori bra haibagi wahang maikai kayadagi hangnarakpani ngasi gi Lok Sabha da home minister gi state minister Nityanan Raina Manipur da PR gi lei-ngak sangdoanbagi matangda phongdokhiba wafam singi manungda president rule chalaibadagi ingtappa hanjilakli haiba sidagi henba achauba proof amamuk laikhigadra hangladuna haukiba tha mari romta Manipur da tho ningdaba thodokseng thoktuna so apan yawbagi paw leitre maramasina Manipur da ingtappa mapung pana hanjilaknabagi damak president rules thambagi maru oiba leiri haiki Manipur da ingtappa hanjile law and order gi phibam su laksenba ngamle dialogue ki kuthangda Manipur da matam pumbagi oina ingtappa puraknaba phuruk anigi marakta leiramba khenabaseng lehendana ba akanba thabakseng pekhalagli hairaduna state asida president rules ki lei-ngak pu atopa tha taruk amaga sangdo ananabagi resolution mak masamakna Lok Sabha da pukhalakibani makna pukhalaklaba matung sabana khanaraba matungda ayaba pikibani wafam asi khanarakpada sabagi speaker Om Birla na phongdokibada Manipur da February 13 2025 tagi chanalakiba president rules ki lei-ngak asigi ayabana Lok Sabha na April 2 2025 ta pikibani haiba wafam su phongdokhi aduga Manipur da PR sangdo ananaba home ministry gi mekaidagi pukhalakiba resolution bu sabha asina ayaba pikibagi matungina sangdo angadoriba matam ase tha taruki oiragadabani Lok Sabha na ayaba pikhrabani athuba matamda Rajya Sabha dasu wafam asi puthoraktuna deputy chairman na pikiba khananabagi matam pung anigi manungda khanaraba matungda sabha asina su soidana ayaba pirakani haibagi thajaba leiri hairi thajatarakpada nungthil pawse gi chipong ama oiriba kangla pawdagi lokhotcharaga thamjige Bihar gi voter list revision asina Manipur dasu ahongba purakadauri voter verification tawbada Aadhar ID card amasong ration card compulsory oigadori lakadoriba November thada pangthoknaba thorang tawriba Bihar gi election asiga mari leina pangthokiba voter list revision da Bangladesh Myanmar amasong Nepal dagi illegal immigrant kaya yawi haibagi achawba wathok oiriba asigi matangda Supreme Court ta chatariba hearing asina state asigi voter list ta illegal immigrant ching khandokpada achawba kanaba ama piraba yai Manipur gi chief election office dagi phangba pawgi source matung inadi state asida su voter list ta illegal immigrant ching yawbra haibadu ningthina check tawnaba special incentive revision haure
Manipur gi oinasu taragumdoi suba assembly mikhal asida lakadoriba chahi 2027 da pangthokadabani. Bihar yauna lebak asigi state khudingmakta electoral roll ta foreign illegal immigrant sing yaubra haibadu check taunaba election commission of India gi makaidagi state amagi mathangda voter verification exercise taunaba khanari. Bihar gi voter list revision wathok asigi matangda Supreme Court ta chatariba hearing asigi matungina election commission of India gi Makai voter verification exercise asi pangthoknaba warep ama lorokpa yai hairi. Bihar electoral roll da illegal immigrant kaya yauri haibagi wathok lakpadagi nauna satariba revision asi document suna putokpa ngamdabadagi state aduda lairiba minorities singi oina nauna voter list sanba ngamdri haibagi wathok kaya amasu hauzik laitaba natte. Election Commission of India gi makai dagi hairibana nauna voter registration tawba natraga verification tawbada Aadhaar card election commission na piriba voter ID card amasong ration card ching asi compulsory oigadabani hairi. State asida voter list revision ta election commission of India gi makaidagi nauna thamlakiba condition asi chapchana thamlakpa yari. Chief Minister N Biren resign tawkibadagi president rule mayoknariba state asigi oinadi voter list verification natraga verification gi thabak asi mathang tha chahi 2026 ki January amada oigadori yumthong sangduna verification gi thabak su chathagadori. Election commission gi makaidagi su Manipur gi oina special intensive revision asigi damak formal oina notice ama thoklaba yai. Masigi matungda yumthong sangduna verification gi thabak asi chathagadabani. Kanglukki irang mayoknariba state asida illegal immigrant sing khandoknaba NRC sanagadabani haiba miyamgi achoba demand ama leibana voter list revision exercise ta chayanaba kaya ama tholakba yai. Hauzik su Bihar gi wathok asiga mari lenana Supreme Court ta Election Commission of India gi authorities singi mekaitigi voter identity amasong citizenship asi khangdoknabagi matangda chapchaba ama thamgadabani haibagi matangda yamna kanna debate chatharibani. Manipur gi oinadi illegal immigrant kaya ama voter list ta yauri haibagi wafam leiribani. Haidiba illegal immigrant sing adu voter list gi lokthokpagi mathau tari. Bihar da hauzik nauna pangthokliba election revision asida ECI gi mekaidagi di voter list ta Myanmar Bangladesh amasong Nepal dagi illegal immigrant kaya yaurambadu khandokpa laikhre haina phongdokpasu laikhre. Panba yabade electoral roll revision asigi mangoinana tongan ba district taruk amasong assembly constituency anigi political party single loinana Manipur gi election office na meeting pangthokre. Election office ki mekaidigi revision process asida stakeholders sing sungsoi soidana yahonabagi damakta None Urkhul Kamjong Kangpokpi Thobal amasong Kaksing Hianglam amadi Sugunu segment gi recognized political parties singa interaction adu pangthokibani. Maruoina interaction asi polling station registration booth bell agent khanba voter verification document amasung local gi oina khodongsa daba kaya leiriba asigi matangdani hairi. Tangmai kendra gi chingkhong chingya gi lam ayamba kuki khun ngakta ngaisilakli haiba huyam pio bata sing national state award gi wafam nungthul paukse ki chupong ama oiriba kanglaipa ki mera dagi lokhot charaga thamjige. Ing 2023 gi May 3 dagi chatharakiba kuki amadi mitagi lamda khwaidagi hena awa ana nangliba mapam ase sekmai kendra asini. Kendra ase Impal West district ki Kangpokpi district ka lonaba chingkhong chingya da mitai singna khundaduna lei. Masimangna kuki singna khundariba mapam singdagi yamna laina bom yauna apaba makhal gi nongmai sing kapsilakpada icham chamjaba nupi angang yauna khun ngaksaba mioi kya ama minungsi yaudana hatokpikre kaya amana soan kre hairi. Kendra asigi chingkhong naknana khundariba ase khada taren pokpidagi awangda mitegi khundapam oiriba aroiba kanglatombi phawba chawrana kilometer kumrom sangdokna khundari. Kendra asigi mayai oirapna National Sports University lei mapam ase Impal dagi kilometer 18 rom lapi mapam ase ching oijarabasu Impal West district ki manungsali University asigi nungsup thangba chingya pareng ase singda dam phawba sandoi. Hairiba chingsang pareng asida kuki singna nauna lambi samjinduna makogi bunker singi anem awang yeng taragi matakta saduna leiri. Masida natana kuki gi kem amasu mayai oirapna lei mafam asidagi bom kaptharaktuna mitegi khunsingda amangata thoali. Hairiba kem ase Assam Rifles nasu adumak uribani. Mafam ase Sanjam Chirang Sanjam Khunau amadi Koktruki lam oijaragasu kuki militant singi leipam haibadu oiri. Harauthelda leiriba National Sport University asiga yamna nangnana Harauthen kuki khul amasu lei khunase 1975 aduwaidagi khundaba horokibani. Ngalingai matamdagi mitailo ningthina thok taba Myanmar dagi changlakpa kuki singi leipam oiduna lakli. Hauzik kuki singna singkhong gi paring singda kuki khun anauba matang semduna khundaduna laisinkhre. Chingda kaduna singchanba yumkupnaba I phanba loglei pulai inchangna pi hekpa pumnama kuki singna pumting tingjinkre. Hauzik ti paliba lengak asinasu ningthina ngakpi sembidabana mitegi lopam lopari chamaronggi matakta tampaki lam oiragasu lau panba ngamdana leiri. Khurkhulgi maning thangba saruk kharadi kuki singna mitegi lopam phawba lau usinba handak chahidagi haukre.
चिंखोंगी सरुक्ता लोकतगी चेंथरकपा इसेल मचा मचासिंगदा दाम सादुना इथै लौखोंग निंगचिना सेंबा ngamdabadagi ising phangdabagi awaba mayoknari khunjasingna PR lengak mapugi thawjal hauzik ngainari kendra asigi kukisingna yummai tumna thadokpikraba leimakhong chingmang ingorok chingmang leimakhong ko operative ex servicemen colony di ngasi phawba miyoi kayama mayum da hanjinba ngamdana khurkhulgi mandop yumpam amadi Sadar Patel High School khurkhulda hangba relief camp ta changjapam lawduna yamna wana leiri makhogi marakta yamna hena nungaitribadi anaba yorokpa matamda layengnaba sel puthokpa ngamdabadagi asi ana kaya ama yausilakpa asini asigumba talak asida masa masagi mayumda phawba ningtina hanjinba ngamdringai talak asida PR lengakna kendra asiga yamna naknaba leibasu designated camp saba paikhalakliba asidi mitei singna khak yaba ngamloi lamdam asigi miyoi singna thawai phawba thadoktunna igi lokhong semgani haiduna chabyungna phirep leptuna laikhre asigumba talak asida lengak mapuna mafam saba yengduna matam chana hongdo haubana achumba khongthang oigani hairi